Breaking news ama mayang gidamang pudunu laksari. Myanmar ki jantana Chinese private security firm singna Myanmar ki manungda Chalaiba Yaba anauba law ama pass Twkhre Hairi. Masi India da Chaona Akaiba Lakni Hairi. Irawaday news channel asigi report ki matung inna law asi tha mari ki matungda jantana MOU ama Chinese security firm singa mamang sahigi October 22 da yanakhibagi matung inna semkhibani hairi. Panba yabadi haukiba chahi khara asida jantagi maikaidagi China ga nakna leiba mafam kharada maithiba chauna nangki maruina north amadi north east amadi Rakhine state ni hariba mafam asi China gi di BRI gi yamna maruiba mafam ni hariba mafam sing asi ethnic armed group singna haujik khudum chansillaga leibana maram oiraga China na direct landfam da changsilaknaba step asi lawrakhibani hairi. Amaromda Myanmarda Chinese Army sing laksilakpa taragadi India da Chaona Akaiba Lakni Hairi maru oina India gi North East state singi insurgent group sing Myanmarda base camp saduna leibana maram oiraga Chinese security firm singna direct natragasu indirectly mateng panglakadra haina thajinari. Masina India gi counter terrorism da Chaona Akaiba Lakni Hairi thajanlakadoriba Chinese army sing adu private firm gi oirabasu Makhoi adu Chinese ki PLA ga yam naknaba mari leibana makhoi ki Myanmar da chathagadoriba operation adu da India ki military movement sing kupnai Beijing na yengsilakpa yana leiri hairi.